ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯄꯥꯟꯊꯣꯏ ꯃꯉꯥꯡꯅ ꯏꯀꯣꯛꯅꯣꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯏꯃꯥ ꯁꯛꯄꯤ ꯏꯇꯩꯃ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯤꯅ ꯁꯤꯌꯥ ꯍꯥꯎꯕꯤꯖꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯏꯃꯨꯡꯗꯨ ꯅꯨꯄꯤ ꯆꯦꯜꯂꯛꯄꯒꯤ ꯄꯨꯝꯂꯥꯡ ꯍꯦꯛ ꯂꯥꯡꯂꯝꯃꯤ꯫ ꯃꯌꯥꯝꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯍꯔꯥꯎꯔꯤꯕꯁꯤꯅ ꯇꯣꯝꯊꯤꯟꯅꯤ꯫ ꯃꯇꯩ ꯃꯂꯥꯛꯂꯦ ꯈꯟꯕꯗ ꯃꯥꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯔꯕꯅꯤ꯫ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯃꯃꯥꯒꯤ ꯑꯍꯥꯡꯕ ꯂꯩꯔꯛꯂꯕ ꯏꯃꯨꯡꯁꯤꯗ ꯉꯁꯤ ꯃꯇꯩ ꯃꯂꯥꯛꯄꯁꯤꯗ ꯃꯥꯗꯤ ꯋꯥꯈꯜꯁꯨ ꯏꯅꯨꯡꯇ ꯅꯨꯡꯉꯥꯏ ꯍꯥꯏꯕꯗꯨꯅꯤ ꯃꯥꯅ ꯇꯧꯔꯤꯕꯗꯨ꯫ ꯇꯣꯝꯊꯤꯟꯅ ꯍꯔꯥꯎꯖꯕꯗꯨ ꯎꯕꯗ ꯂꯩꯀꯥꯏꯒꯤ ꯃꯅꯦ ꯑꯃꯅ ꯂꯛꯅꯔꯛꯏ꯫ ꯇꯣꯝꯊꯤꯟ, ꯉꯁꯤꯗꯤ ꯌꯥꯝ ꯍꯔꯥꯎꯏꯗ꯫ ꯅꯍꯥꯟ ꯃꯈꯩꯗꯤ ꯏꯁꯨꯛ ꯁꯨꯛꯊꯔꯒꯇ ꯂꯩꯕꯅꯤ, ꯉꯁꯤꯗꯤ ꯌꯥꯝ ꯍꯔꯥꯎꯕ ꯃꯥꯜꯂꯤꯗ ꯃꯇꯩ ꯃꯂꯥꯛꯄꯁꯤꯗ꯫ ꯏꯅꯦ ꯁꯈꯤ, ꯍꯔꯥꯎꯗ꯭ꯔꯗꯤ ꯀꯩꯅꯣ? ꯏꯅꯦꯁꯨ ꯈꯪꯉꯤ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏ ꯏꯃꯨꯡꯁꯦ ꯅꯨꯄꯤ ꯋꯥꯠꯂꯦ ꯍꯥꯏꯕ꯫ ꯏꯆꯤꯟ ꯏꯅꯥꯎ ꯑꯩꯈꯣꯏ ꯑꯅꯤ ꯈꯛꯇꯅꯦ ꯅꯍꯥꯟꯈꯩ ꯂꯩꯕꯗꯤ꯫ ꯑꯗꯣ ꯀꯨꯏꯔꯔꯣꯏ ꯑꯩꯈꯣꯏꯒꯤꯁꯨ ꯏꯇꯩꯃꯅ ꯏꯃꯨꯡꯁꯦ ꯌꯦꯡꯁꯤꯟꯗꯧꯕ꯫ ꯑꯩꯒꯤꯗꯤ ꯏꯇꯩꯃ ꯂꯥꯛꯄꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ꯫ ꯏꯇꯩꯃꯗꯤ ꯑꯩꯒꯤ ꯏꯃꯥ ꯁꯛꯄꯤ ꯑꯣꯏꯗꯣꯏꯅꯦ꯫ ꯏꯃꯥ ꯍꯦꯛ ꯂꯩꯈꯤꯗꯕꯗꯒꯤ ꯏꯃꯨꯡꯁꯦ ꯐꯤꯕꯝ ꯑꯃ ꯇꯥꯗ꯭ꯔꯕꯅꯤ꯫ ꯅꯨꯄꯥꯅ ꯄꯥꯟꯕ ꯌꯨꯝꯕꯨ ꯀꯌꯥꯝ ꯅꯥꯇꯩ ꯆꯥꯅꯤ? ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃ ꯑꯗꯨꯝ ꯁꯣꯏꯕꯅꯤ꯫ ꯏꯇꯩꯃ ꯂꯥꯛꯂꯗꯤ ꯌꯨꯝꯁꯦ ꯃꯉꯥꯜ ꯑꯃꯗꯤ ꯊꯣꯛꯑꯅꯤ꯫ ꯑꯗꯨꯅ ꯋꯥꯈꯜꯁꯦ ꯏꯅꯨꯡꯇ ꯅꯨꯡꯉꯥꯏ ꯑꯩꯗꯤ꯫ ꯑꯗꯣ ꯏꯅꯦ, ꯍꯌꯦꯡ ꯄꯣꯠ ꯂꯩꯕ ꯈꯔ ꯆꯠꯄꯤꯌꯨꯀꯣ꯫ ꯑꯩꯈꯣꯏꯒꯤꯗꯤ ꯅꯨꯄꯤꯁꯨ ꯂꯩꯇꯦ, ꯑꯗꯨꯅ ꯅꯨꯄꯤꯒꯤ ꯄꯣꯠ ꯂꯩꯕꯗꯣ ꯍꯩꯗꯧ ꯃꯥꯟꯗꯦ꯫ ꯏꯅꯦ ꯍꯣꯏꯅ ꯇꯧꯔꯒ ꯈꯤꯇ ꯆꯦꯟꯕꯤꯌꯨ꯫ ꯂꯩꯗꯗꯤ ꯀꯩꯅꯣ, ꯏꯅꯦ ꯍꯣꯏ ꯑꯁꯨꯛ ꯌꯥꯝ ꯂꯩꯔꯤꯕꯕꯨ ꯀꯔꯤꯒꯤ ꯆꯦꯟ ꯆꯣꯡ ꯇꯧꯔꯣꯏꯗꯣꯏꯅꯣ? ꯅꯥꯇꯩꯃ ꯊꯤꯟꯕ ꯆꯠꯄꯁꯨ ꯌꯥꯎꯗꯣꯏꯅꯤ꯫ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯉꯁꯥꯏꯅ ꯋꯥꯔꯤ ꯁꯥꯕ ꯂꯣꯏꯈ꯭ꯔꯕꯅꯤ꯫ ꯑꯩꯈꯣꯏꯁꯨ ꯑꯉꯝꯕ ꯃꯇꯦꯡ ꯇꯧꯅꯤꯗ, ꯀꯩꯁꯨ ꯈꯟꯖꯤꯜꯂꯨꯅꯨ꯫ ꯑꯗꯨꯏ ꯁꯔꯨꯛꯅꯦ, ꯆꯥꯛꯇꯨꯝ ꯆꯥꯅꯕ ꯇꯧꯔꯨꯔꯣ꯫ ꯉꯁꯥꯏꯗꯒꯤ ꯅꯪ ꯀꯣꯏꯆꯦꯟ ꯆꯦꯟꯕꯗ ꯋꯥꯔꯝꯂꯅꯤ꯫ ꯃꯈꯥ ꯊꯪꯕꯩ ꯅꯥꯇꯩꯃꯅ ꯆꯥꯛ ꯂꯣꯏꯈ꯭ꯔꯕꯅꯤ꯫ ꯍꯌꯦꯡ ꯅꯄꯨꯜ ꯍꯣꯏ ꯇꯧꯔꯒꯅꯦ ꯄꯥꯎ ꯍꯥꯏꯗꯣꯛꯄ ꯊꯥꯔꯒꯦ꯫ ꯑꯗꯨꯒ ꯄꯣꯠ ꯂꯩꯕꯗꯨꯅ ꯏꯕꯦꯝꯃꯒ ꯀꯅꯥ ꯀꯅꯥꯒꯅꯣ ꯍꯦꯛ ꯆꯠꯂꯒ ꯂꯩꯔꯒꯦ꯫ ꯅꯨꯄꯤꯗꯤ ꯅꯌꯥꯝꯕꯅ ꯆꯦꯜꯂꯁꯨ ꯍꯔꯥꯎꯕꯗꯤ ꯅꯪꯅ ꯍꯦꯟꯈ꯭ꯔꯦ꯫ ꯅꯪꯒꯤ ꯅꯨꯄꯤ ꯆꯦꯟꯕꯁꯤ ꯃꯉꯥꯏ ꯅꯪꯅ ꯍꯔꯥꯎꯔꯤꯁꯦ꯫ ꯇꯣꯝꯊꯤꯟ, ꯂꯥꯛꯑꯣ, ꯆꯥꯛ ꯆꯥꯊꯣꯛꯅꯕ ꯇꯧꯔꯣ꯫ ꯃꯇꯝꯁꯦ ꯊꯦꯡꯂꯦ, ꯑꯩꯈꯣꯏꯁꯨ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯍꯟꯈꯤꯅꯕ ꯇꯧꯔꯒꯦ꯫ ꯑꯍꯣꯏ ꯏꯇꯩꯃ, ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ꯫ ꯏꯇꯩꯃ ꯍꯣꯏ ꯃꯌꯥꯝꯅ ꯂꯥꯛꯄꯤꯔꯒ ꯃꯇꯦꯡ ꯇꯧꯕꯤꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ꯫ ꯅꯅꯥꯎꯅ ꯄꯨꯟꯁꯤꯒꯤ ꯀꯥꯎꯖꯔꯣꯏ ꯃꯌꯥꯝ ꯂꯥꯛꯂꯒ ꯃꯇꯦꯡ ꯇꯧꯕꯤꯔꯤꯁꯤ꯫ ꯍꯩꯃꯥ, ꯁꯤꯒꯤꯕꯨ ꯀꯩꯅꯣ? ꯌꯨꯝꯂꯣꯟ ꯀꯩꯔꯣꯟꯅꯕ ꯍꯥꯏꯁꯤꯗꯤ ꯃꯇꯦꯡ ꯄꯥꯡꯅꯕ ꯇꯥꯕꯅꯤ꯫ ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯨꯛ ꯌꯥꯝꯅ ꯆꯥꯎꯔꯤꯁꯤꯕꯨ ꯀꯩꯒꯤ ꯋꯥꯗꯣꯏꯅꯣ ꯅꯣꯏꯅ? ꯏꯇꯩꯃ ꯍꯣꯏꯅ ꯉꯝꯕ ꯃꯇꯦꯡ ꯇꯧꯅꯤ꯫ ꯏꯅꯥꯎꯁꯤꯡꯅꯁꯨ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯌꯥꯝ ꯄꯥꯡꯕꯤ꯫ ꯑꯩꯈꯣꯏꯁꯨ ꯑꯩꯈꯣꯏꯅ ꯉꯝꯕ ꯃꯇꯦꯡ ꯇꯧꯕꯅꯤ꯫ ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯆꯥꯊꯣꯛꯅꯕ ꯇꯧꯔꯣ ꯂꯥꯛꯑꯣ꯫ ꯑꯗꯨ ꯏꯇꯩꯃ ꯍꯣꯏꯗꯤ ꯆꯥꯔꯕꯣ? ꯀꯅꯥ ꯀꯅꯥ ꯆꯥꯗ꯭ꯔꯤꯒꯦ? ꯆꯥꯗꯕ ꯌꯥꯎꯔꯗꯤ ꯑꯩꯒ ꯑꯗꯨꯝ ꯄꯨꯟꯅ ꯆꯥꯎꯔꯁꯤ꯫ ꯆꯥꯔꯕꯅꯤ ꯆꯥꯔꯕꯅꯤ, ꯅꯊꯟꯇ ꯉꯥꯏꯔꯕꯅꯤ꯫ ꯉꯁꯥꯏꯅ ꯆꯥꯎ ꯍꯥꯏꯕꯁꯨ ꯌꯥꯗꯦꯗꯣ ꯅꯪꯗꯤ꯫ ꯊꯕꯛ ꯇꯧꯔꯤꯕꯅꯤ ꯍꯥꯏꯗꯅ ꯀꯣꯏꯆꯦꯟ ꯆꯦꯟꯗꯅ ꯂꯩꯔꯦ꯫ ꯅꯥꯇꯩꯃꯁꯨ ꯅꯌꯥꯝꯕꯁꯨ ꯆꯥꯈ꯭ꯔꯕꯅꯦ꯫ ꯃꯌꯥꯝꯒ ꯄꯨꯜꯂꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯍꯧꯕꯅꯤ꯫ ꯑꯗꯣ ꯑꯩꯈꯣꯏ ꯏꯇꯩꯃꯗꯨꯕꯨ ꯃꯁꯛ ꯀꯃꯥꯏ ꯇꯧꯒꯦ? ꯃꯕꯨꯡ ꯃꯄꯥꯎ ꯐꯕ꯭ꯔꯣ? ꯅꯌꯥꯝꯕꯅ ꯈꯟꯕ ꯅꯨꯄꯤꯕꯨ ꯐꯠꯇꯦ ꯍꯥꯏꯕ꯭ꯔꯣ? ꯃꯕꯨꯡ ꯃꯄꯥꯎ ꯌꯥꯝ ꯐꯩ, ꯏꯪ ꯇꯞꯄꯦ꯫ ꯏꯃꯨꯡꯁꯦ ꯃꯥ ꯂꯥꯛꯄꯗꯒꯤ ꯑꯑꯣꯟꯕ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯥꯛꯀꯗꯧꯕ ꯃꯥꯜꯂꯦ꯫ ꯅꯪ ꯅꯥꯇꯩꯃꯁꯤ ꯂꯨꯅ ꯇꯧꯕꯤꯌꯨꯀꯣ꯫ ꯅꯥꯇꯩꯃꯅ ꯍꯥꯏꯕ ꯋꯥꯗ ꯊꯧꯑꯣꯏꯗꯕ ꯇꯧꯒꯅꯨ꯫ ꯑꯩꯈꯣꯏꯅꯁꯨ ꯅꯆꯤꯟ ꯅꯅꯥꯎꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯔꯝꯕꯅꯤ꯫ ꯅꯪꯕꯨ ꯅꯥꯇꯩꯃꯅ ꯌꯥꯝ ꯁꯣꯜꯍꯧꯕꯅꯤ꯫ ꯍꯣꯔꯦꯟ ꯆꯥꯛꯀ ꯆꯥꯕ ꯂꯣꯏꯔꯒꯅꯦ ꯅꯥꯇꯩꯃꯒꯤ ꯅꯥꯛꯇ ꯆꯪꯂꯒ ꯅꯪꯅ ꯍꯥꯏꯅꯤꯡꯕꯁꯤꯡꯗꯣ ꯂꯣꯏꯅ ꯍꯦꯛ ꯍꯥꯏꯌꯨ꯫ ꯂꯨꯍꯣꯡꯕꯁꯨ ꯑꯊꯨꯕꯗ ꯍꯣꯡꯅꯕ ꯃꯌꯨꯝꯒꯤ ꯑꯍꯟꯗꯁꯨ ꯈꯔ ꯍꯥꯏꯌꯣꯅ ꯍꯥꯏꯔꯝꯕꯅꯤ꯫ ꯑꯩꯈꯣꯏꯅꯁꯨ ꯍꯌꯦꯡ ꯍꯥꯏꯔꯝꯒꯦ꯫ ꯅꯥꯇꯩꯃꯁꯦ ꯅꯪꯒꯁꯨ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯅꯤꯡꯉꯦꯅ ꯍꯥꯏꯍꯧꯕꯅꯤ꯫ ꯂꯥꯛꯄꯒ ꯅꯥꯇꯩꯃꯅ ꯅꯪꯁꯤ ꯌꯥꯝ ꯆꯥꯜꯂꯤꯀꯣ꯫ ꯅꯌꯥꯝꯕꯗꯒꯤ ꯅꯪꯕꯨꯅ ꯍꯦꯟꯅ ꯂꯨꯅ ꯇꯧꯕꯤꯒꯗꯕ ꯃꯥꯜꯂꯤ꯫ ꯌꯨꯝꯁꯤꯒꯤꯗꯤ ꯅꯪꯅ ꯑꯉꯥꯡ ꯏꯑꯣꯏ ꯑꯣꯏꯔꯦꯗꯣ, ꯑꯗꯨꯅ ꯅꯪꯕꯨꯗꯤ ꯌꯥꯝ ꯂꯨꯅ ꯇꯧꯗꯧꯔꯤꯀꯣ꯫ ꯅꯪꯁꯨ ꯍꯥꯟꯅꯗꯤ ꯅꯌꯥꯝꯕ ꯌꯥꯝ ꯅꯤꯡꯂꯝꯕꯗꯥꯏ꯫ ꯅꯥꯇꯩꯃ ꯂꯥꯛꯄꯗꯒꯤꯗꯤ ꯅꯥꯇꯩꯃꯗ ꯅꯥꯎꯊꯤ ꯑꯃꯨꯛ ꯁꯥꯗꯧꯔꯤꯕꯅꯤꯗꯣ꯫ ꯍꯥꯏ, ꯅꯣꯏꯒꯤ ꯋꯥꯔꯤꯗꯣ ꯀꯣꯜꯂꯣ, ꯑꯉꯥꯡꯁꯦ ꯆꯥꯛ ꯑꯃꯨꯛꯇ ꯍꯥꯟꯅ ꯄꯤꯖꯁꯤ꯫ ꯉꯁꯥꯏꯗꯒꯤ ꯀꯣꯏꯆꯦꯟ ꯆꯦꯟꯕꯗ ꯋꯥꯖꯔꯕꯅꯤ꯫ ꯇꯣꯝꯊꯤꯟ, ꯆꯪꯉꯣ ꯆꯪꯉꯣ, ꯆꯥꯊꯣꯛꯎꯔꯣ꯫ ꯂꯣꯏꯔꯒ ꯍꯦꯛ ꯍꯥꯏꯔꯛꯂꯣ꯫ ꯀꯣꯟ ꯐꯦꯡꯗꯧꯕ ꯌꯥꯝ ꯂꯩꯍꯧꯕꯅꯤ꯫ ꯏꯇꯩꯃ ꯍꯣꯏ ꯂꯩꯔꯤꯀꯥꯟꯗꯅꯦ ꯄꯨꯟꯅ ꯐꯦꯡꯕꯤꯔꯝꯃꯒꯦ꯫ ꯌꯥꯔꯅꯤꯗ ꯏꯇꯩꯃ, ꯉꯁꯥꯏꯗꯒꯤ ꯏꯇꯩꯃ ꯍꯣꯏ ꯏꯅꯦ ꯍꯣꯏꯁꯨ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯇꯧꯕꯗ ꯋꯥꯔꯝꯃꯅꯤ꯫ ꯀꯣꯟ ꯐꯦꯡꯕꯁꯤꯗꯤ ꯅꯅꯥꯎꯅ ꯑꯗꯨꯝ ꯇꯧꯍꯧꯔꯒꯦ꯫ ꯅꯨꯡꯉꯥꯏꯇꯦ ꯅꯨꯡꯉꯥꯏꯇꯦ, ꯑꯩꯈꯣꯏ ꯑꯁꯨꯛ ꯌꯥꯝ ꯂꯩꯔꯒ ꯏꯅꯥꯎꯅ ꯀꯣꯟ ꯐꯦꯡꯕ ꯍꯥꯏꯗꯣ꯫ ꯅꯍꯥꯟꯈꯩ ꯅꯆꯤꯟ ꯅꯅꯥꯎ ꯈꯛꯀꯤ ꯐꯦꯡꯕꯅ ꯐꯦꯡꯕꯅꯤ꯫ ꯉꯁꯤꯗꯤ ꯏꯇꯩꯃ ꯍꯣꯏꯅ ꯑꯗꯨꯝ ꯂꯣꯏꯁꯤꯟꯕꯤꯔꯝꯂꯒꯦ꯫ ꯌꯥꯅꯤꯗ ꯏꯇꯩꯃ,
Itay moiso yumda haninglamani thengsu thengzile yumda angang nubi lehorido kapam rai su khangmanat aikhoi kharana chambagi kon phengbabu kaidawi haige kaisa thoina henba khaluno nanauna dum lashilhoragi yama sunate kon phengba lamtu sit sengba sidi nukti igi tawraga laklabanina kaisu khandreda tombiya nangon daidi tomthinna hena bu khairamni imungi makum mata loisinbadi nupi yaudra su nupi na tawdobu thabak pumba asuk sangba matam se tahuraga laklabanina kaisu taknadrasu yarabani tomthinna thongba kangsoigi mahau sidi noina sahdabai khangdabani ko nongma aisu saye kayadi haukhre nupi maraya maheli haikhre kangsoida phawba duk yamna hauraduna di nga ka thonglabadi khubi chi khaidawrini inena pangtha hai thagat pire tawris othokni kai deide kaigi kai deino haibabu hai haibani sidabu kaigi kai deino chango chang amana amuk kham amana amuk that tawdana sak lamana loiramlani haibasu hek ngamda tawrido yengbada nungaitre cho cha thuro nangna thongba insang na budi hauba henbani nongma am haune hek thonglaga ne ikhoi mayam pun hek chaminaba haiduni som lamyai kadana sanarega legai gi leisabi mau kharaga pullaga wari tawri inamase masaksu phajai wangang basu tabiam nungai mabuksu phai ta tom thinse luna tawi ko inama ta poireina sel tanjarasu ta tom thina imungse loini yengsilaga lakbane moi masin manaw ani se yam nungsinabane laikai gi halkhaina macha warakpada moi gi ming pallaga matau tam chawana hainari bane ima bu hek leikhitabadagi ta tom thinna nupi gi bahar pumba loina puraga imungsibu yengsilakbane ta tom thinna haitaba thabak amata leitabane nupa oizarasu nupi na tawba haiba thabak pumbane masu loi haibane chai sang thongbasu yam haibane magi makhutnabu sokhraba insang dudine hautana tokte haumanbana chari ke pendam ta tom thinna thongba insang se aikhoi lekai dei sabina ne loina pamna bane mabuksu yam phabane aikhoi kainom cha si haibada su adum yai se leitrasu mana dum puthok chaksa haijana batawrini mau amana inaw nangrina raiba yam pharabane nupa ani se yam phabane poireisu subanomba yam kanbane nakhut tamna sadawrini ado hayeng na yum yoraga noigi ahanda lohongba se khara thujinaba hayuko yum se nupi gi mathau yam tarabane aikhoi su moigi mateng pangba ngamdedo nongma phado itaima simata tawbiu haibada tawbagi wani aduna nangsu wakhal ta aikhoi na di poireida nupi puraklaga yumse nupi na phajana yengsinaba haiba kuirabani itaima hauzik matam sadri khara leiraga pusindoini hekta hairamba aikhoi sumai mawongdu tandana ne giri taksandrabani haija sabai wani tomthinse wadi wajarabani ko mayambana sel tale haidana yumda nungaina leithokpa natte ko masu yumda leiraga kari tawba yaba haidana yenglaga sel tanbani yen nganu su loibani sansu man loini yengsileni sangomsu yam yonbani madi moi masin manawgi sel khutanse mina mataw tamba ngamnaba natte ko amana lamda chatlaga tanbani aduga amana yumda leina tanba tomthinda leirakpa nupi do sune makhutta hamlaga chani nupi na pamba nupa haido moi masin manawsin thabak suba su kalli masak haira adum yengba yai mabuk mapau haira adum phariba aikhoina leiminarakpai mina nungsinaba haidana pangthada thagatpagi wadi natte ko ikhongna imina tasengna urabani moise phai phatte habado amana amu adubade moi poklamba ipalga ima bokado pharidudi mama mapagi aphaba magunda lowbaine moi masin manawna pharisi ipalga ima bokado phabada leikaisna sakna sonaribani adunabu machanupa anise mina nuksina sonaribani dana ahal phatana masa masu phaba haunade moina pharambagine masa khaina pharibasi adubadi kaino mama mapana masa khaida aphaba poktak pirabanina phaba tabane chayok haibi masa senaba haibagine inawani sina pharisi hauzik phawba ipalga ima bokado leiramladi aikhoi sumoigi matau tamlamdawni moina masa semlakpada kamai semi haido khangadi aikhoi su isa singse senabada wadridana matamna olakpagi haidoira natraga aikhoina haitabagi nibo haidoira khangdri isa singse aikhoina haiba ngangbada thawa isa asadi yamna aduga moida phu saidana warakpasu kaisu kanaba phangdi moina hena chaw mama mapa aikhoida onsilaga chagi butawi haibanida
ꯍꯣ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯑꯉꯥꯡꯁꯤꯡꯁꯦ ꯀꯩꯅꯣꯝ ꯂꯣꯏ ꯇꯧꯔꯕꯅꯦ ꯑꯐꯕ ꯑꯃꯅꯤ ꯈꯛꯇꯅꯤ ꯌꯥꯎꯗꯣꯏꯁꯤ ꯑꯩꯈꯣꯏꯅ ꯑꯃ ꯍꯥꯏꯅꯤ ꯃꯣꯏꯅ ꯑꯃ ꯈꯨꯝꯅꯤ ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯑꯩꯈꯣꯏꯅꯗꯤ ꯃꯣꯏꯕꯨ ꯐꯍꯟꯅꯤꯡꯕꯩ ꯉꯥꯡꯉꯨꯅꯤ ꯃꯣꯏꯅꯗꯤ ꯑꯩꯈꯣꯏꯁꯦ ꯌꯦꯛꯅꯕ ꯑꯣꯏꯅ ꯍꯦꯛꯇ ꯎꯗꯣꯏꯅꯤ ꯈꯪꯗ꯭ꯔꯦꯗ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯑꯉꯥꯡꯁꯤꯡꯁꯦ ꯊꯛꯁꯤ ꯈꯥꯁꯤꯁꯨ ꯌꯥꯝꯅ ꯋꯥꯠꯂꯦ ꯊꯥꯏꯅ ꯑꯩꯈꯣꯏ ꯃꯇꯝꯗꯗꯤ ꯏꯃꯥ ꯏꯄꯥꯅ ꯉꯥꯡꯕꯗ ꯆꯤꯟ ꯈꯨꯝꯕ ꯐꯥꯎꯕ ꯉꯝꯖꯔꯛꯇꯦ ꯍꯧꯖꯤꯛꯇꯤ ꯂꯣꯏꯔꯦ ꯍꯥꯏꯗꯅ ꯀꯥꯟꯅꯗꯦ ꯃꯣꯏꯅ ꯍꯦꯟꯅ ꯐꯠꯈꯤꯗ꯭ꯔꯦ ꯑꯩꯈꯣꯏꯅ ꯏꯆꯥꯅꯤ ꯅꯨꯡꯁꯤꯔꯤꯕꯅꯤ ꯍꯥꯏꯗꯅ ꯂꯨꯅ ꯂꯨꯅ ꯇꯧꯈꯤꯕ ꯃꯌꯥꯝꯗꯣ ꯑꯗꯨꯅꯅꯤ ꯑꯉꯥꯡꯈꯩꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯗ ꯑꯣꯟꯁꯤꯜꯂ ꯆꯥꯔꯤꯕꯁꯤ ꯃꯣꯏꯕꯨ ꯅꯨꯡꯁꯤꯕ ꯍꯦꯟꯅ ꯎꯠꯂꯨꯕꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯁꯣꯏꯕꯅꯤ ꯑꯗꯨꯅ ꯏꯆꯥꯅꯤ ꯍꯥꯏꯗꯅ ꯀꯩꯗꯧꯅꯨꯡꯗ ꯀꯥ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯎꯠꯂꯣꯏꯗꯧꯅꯤ ꯃꯈꯣꯏꯕꯨ ꯑꯐꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯅꯕ ꯄꯤꯛꯂꯤꯉꯩꯗꯒꯤ ꯅꯤꯡꯊꯤꯅ ꯁꯦꯝꯕꯤꯗꯧꯅꯤ ꯃꯣꯏꯅ ꯐꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯃꯥꯏ ꯑꯣꯏꯗꯣꯏꯅꯤ ꯑꯗꯨꯒ ꯃꯣꯏꯅ ꯐꯠꯂꯛꯇꯕ ꯍꯥꯏꯁꯤꯁꯨ ꯑꯩꯈꯣꯏ ꯑꯗꯨꯝ ꯆꯦꯟꯅꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯃꯣꯏꯕꯨ ꯅꯨꯡꯁꯤꯔꯁꯨ ꯊꯃꯣꯏꯗ ꯑꯗꯨꯝ ꯂꯦꯡꯗꯅ ꯊꯝꯂꯒ ꯁꯦꯟꯅꯗꯧꯅꯤ ꯑꯩꯈꯣꯏꯅ ꯃꯣꯏꯒꯤ ꯑꯅꯤꯡ ꯑꯅꯤꯡꯕ ꯄꯤꯕꯗꯨꯒꯤ ꯃꯍꯩꯅꯤ ꯑꯩꯈꯣꯏꯅ ꯋꯥꯔꯤꯕꯁꯤ ꯍꯧꯖꯤꯛꯇꯒꯤ ꯑꯁꯨꯝ ꯇꯧꯔꯁꯤꯅꯗꯤ ꯃꯣꯏꯅ ꯅꯨꯄꯤ ꯑꯉꯥꯡ ꯊꯤꯔꯛꯄ ꯃꯇꯝꯗꯗꯤ ꯀꯝꯗꯧꯅꯤ ꯑꯩꯈꯣꯏꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯨꯝ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯄ ꯃꯇꯝꯗꯗꯤ ꯃꯃꯥ ꯃꯄꯥ ꯑꯃꯅꯤ ꯍꯥꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯄꯣꯛꯂꯔꯣꯏ ꯃꯣꯏꯒꯤ ꯅꯨꯡꯉꯥꯏꯗꯧꯕ ꯂꯝꯕꯤꯗ ꯑꯗꯨꯝ ꯆꯠꯈꯤꯕ ꯇꯥꯕꯅꯤ ꯑꯩꯈꯣꯏꯅ ꯀꯩꯗꯧꯍꯧꯅꯤ ꯄꯦꯟꯖꯗꯅ ꯇꯛꯁꯤ ꯁꯣꯜꯂꯒ ꯑꯗꯨꯝ ꯂꯩꯍꯧꯕ ꯇꯥꯕꯅꯤ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ ꯄꯨꯟꯁꯤꯁꯦ ꯃꯅꯤꯡꯒꯤ ꯏꯅꯦ ꯄꯤꯁꯛꯀꯤ ꯃꯆꯥꯅꯨꯄꯥꯗꯣ ꯏꯅꯦꯅꯗꯤ ꯀꯌꯥꯝ ꯋꯥꯅ ꯌꯣꯛꯂꯛꯏ ꯃꯆꯥꯒꯤꯅꯦꯕꯨ ꯍꯥꯏꯔꯕꯗꯤ ꯁꯤꯔꯕꯁꯨ ꯁꯤꯒꯅꯤ ꯍꯥꯏꯗꯅ ꯂꯩꯔꯤꯕꯅꯤ ꯃꯄꯥ ꯂꯩꯇ꯭ꯔꯁꯨ ꯏꯅꯦꯅ ꯃꯆꯥꯅꯨꯄꯥꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯈꯨꯗꯤꯡ ꯂꯣꯏꯅ ꯄꯤꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯑꯗꯨꯒ ꯅꯨꯄꯤ ꯊꯤꯈꯤꯕꯗꯩꯗꯤ ꯀꯩꯗꯧꯔꯦ ꯏꯅꯦꯕꯨ ꯊꯤꯅ ꯑꯣꯠꯄ ꯍꯧꯔꯛꯂꯤ ꯏꯅꯦꯅ ꯋꯥ ꯑꯃꯠꯇ ꯍꯥꯏꯕ ꯌꯥꯗꯦ ꯁꯥꯎꯗꯣꯏꯗ ꯑꯗꯨꯝ ꯇꯧꯔꯒ ꯂꯩ ꯏꯅꯦꯁꯨ ꯄꯦꯟꯗꯕꯩ ꯑꯩꯈꯣꯏꯗ ꯄꯥꯎ ꯇꯝꯂꯒ ꯀꯞꯄ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯇꯦ ꯃꯧꯗꯨꯁꯨꯅꯦ ꯑꯐꯕ ꯃꯧ ꯅꯠꯇꯦ ꯃꯄꯨꯔꯣꯏꯕꯅ ꯐꯠꯇ꯭ꯔꯁꯨ ꯃꯥꯅ ꯐꯔꯗꯤ ꯂꯣꯏꯅ ꯁꯤꯟꯕ ꯌꯥꯔꯤꯕꯅꯤ ꯃꯥꯁꯨ ꯌꯥꯎꯅ ꯃꯅꯦꯝꯗꯨꯗ ꯊꯤꯅ ꯑꯣꯠꯂꯕꯅꯤꯅ ꯏꯅꯦꯗꯣ ꯌꯨꯝꯗꯨꯗ ꯉꯥꯏꯍꯥꯛꯇ ꯐꯥꯎꯕ ꯂꯩꯅꯤꯡꯗ꯭ꯔꯦ ꯂꯩꯀꯥꯏꯗ ꯉꯥꯏꯍꯥꯛ ꯆꯠꯊꯣꯛꯂꯁꯨ ꯌꯨꯝ ꯍꯟꯈꯤꯕꯒ ꯑꯗꯨꯝ ꯉꯥꯡꯕꯤꯅꯤ ꯍꯅꯨꯊꯪꯗ ꯂꯩꯀꯥꯏ ꯀꯣꯏꯗꯅ ꯃꯤꯔꯦꯝ ꯃꯌꯥꯝ ꯑꯃꯒ ꯄꯨꯜꯂꯒ ꯃꯇꯝ ꯃꯥꯡꯍꯜꯂꯤ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯈꯤꯇꯁꯨ ꯃꯇꯦꯡ ꯄꯥꯡꯕ ꯌꯥꯏ ꯍꯥꯏꯗꯅ ꯆꯩꯕꯤꯔꯤꯅꯤꯗꯣ ꯃꯧꯗꯨꯅ ꯃꯃꯥꯗꯨꯗ ꯆꯩꯔꯤꯗꯣ ꯃꯆꯥꯅꯨꯄꯥꯗꯨꯅꯁꯨ ꯀꯩꯁꯨ ꯍꯥꯏꯗꯦ ꯃꯃꯥꯗ ꯆꯩꯔꯤꯗꯨ ꯀꯩꯅꯣ ꯑꯗꯨꯝꯅ ꯍꯥꯏꯕ ꯌꯥꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯃꯍꯨꯠꯇ ꯃꯥꯁꯨ ꯌꯥꯎꯅ ꯃꯃꯥꯗ ꯆꯩꯁꯤꯜꯂꯤꯅꯤꯗꯣ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤ ꯎꯕꯗꯅꯦ ꯑꯩꯗꯤꯅꯦ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯋꯥꯈꯜꯁꯤ ꯆꯔꯥꯡꯅꯔꯦ ꯏꯆꯥꯅꯨꯄꯥꯁꯤꯅ ꯆꯥꯎꯔꯒ ꯑꯩꯕꯨ ꯀꯔꯝ ꯂꯩꯗꯣꯏꯅꯣ ꯈꯟꯕꯗꯅꯦ ꯑꯍꯤꯡꯒ ꯇꯨꯝꯕ ꯌꯥꯗ꯭ꯔꯕꯅꯤ ꯏꯕꯦꯟꯅꯤ ꯇꯨꯃꯤꯟ ꯂꯩꯌꯨ ꯑꯗꯨꯝꯕ ꯃꯌꯥꯝꯗꯣ ꯁꯨꯝ ꯈꯟꯖꯤꯜꯂꯒ ꯀꯔꯤꯕꯨ ꯀꯥꯟꯅꯗꯣꯏꯅꯣ ꯋꯥꯈꯜ ꯋꯥꯔꯒ ꯏꯁꯥꯁꯨ ꯋꯥꯏ ꯑꯗꯨꯅ ꯍꯤꯡꯂꯤꯉꯩ ꯃꯇꯝ ꯈꯔꯁꯤꯗꯤ ꯅꯨꯡꯉꯥꯏꯕ ꯋꯥꯈꯜ ꯈꯜꯂꯒ ꯍꯔꯥꯎ ꯇꯌꯥꯝꯅ ꯂꯩꯅꯕ ꯍꯣꯠꯅꯧ ꯑꯩꯈꯣꯏꯒꯤꯁꯨ ꯏꯆꯥꯅꯨꯄꯥꯗꯣ ꯀꯔꯝ ꯊꯣꯛꯅꯤ ꯈꯪꯗ꯭ꯔꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯀꯩꯁꯨ ꯇꯧꯗ꯭ꯔꯤ ꯑꯗꯨꯕꯨ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ ꯍꯧꯖꯤꯛꯅꯕꯨ ꯈꯔ ꯐꯈꯤꯅꯤ ꯃꯣꯏꯅ ꯄꯥꯈꯪ ꯐꯥꯔꯛꯄ ꯃꯇꯝꯁꯤꯅꯦ ꯅꯨꯡꯉꯥꯏꯗꯧꯔꯤꯁꯤ ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯑꯩꯈꯣꯏꯁꯦ ꯀꯣꯛ ꯄꯥꯏꯕ꯭ꯔꯥ ꯈꯪꯗ꯭ꯔꯤꯕꯅꯤ ꯃꯣꯏꯅ ꯑꯣꯠꯄꯗ ꯌꯨꯝꯗ ꯂꯩꯕ ꯉꯝꯗ ꯆꯦꯟꯊꯣꯔꯛꯄ꯭ꯔꯁꯨ ꯀꯅꯥ ꯈꯪꯕ ꯑꯗꯨꯅꯤ ꯏꯆꯦ ꯄꯨꯟꯁꯤꯁꯦ ꯇꯝꯕ ꯉꯝꯗꯦ ꯉꯁꯤꯅ ꯀꯔꯤ ꯊꯣꯛꯄ ꯍꯌꯦꯡꯅ ꯀꯔꯤ ꯊꯣꯛꯄ ꯍꯥꯏꯗꯣ ꯍꯩꯃꯥ ꯑꯩꯈꯣꯏꯁꯦ ꯋꯥꯔꯤꯗ ꯂꯨꯞꯂꯤꯉꯩ ꯁꯅꯥꯔꯩꯁꯦ ꯀꯣꯛꯄꯨ ꯉꯥꯎꯔꯝꯃꯅꯤ ꯑꯩꯈꯣꯏꯅ ꯉꯁꯥꯏꯗꯒꯤ ꯁꯥꯟꯅꯔꯤꯁꯦ ꯄꯨꯔꯥ ꯀꯩꯅꯣꯝ ꯇꯧꯔꯦ ꯑꯃꯔꯣꯝꯗ ꯆꯠꯇꯅ ꯂꯩꯔꯦ ꯇꯧꯔꯤꯁꯦ ꯁꯥꯟꯅꯔꯦ ꯅꯪ ꯁꯣꯏꯗꯅ ꯉꯥꯎꯔꯝꯂꯅꯤ ꯑꯩꯈꯣꯏꯗꯤ ꯋꯥꯔꯤꯁꯦ ꯑꯃꯗꯒꯤ ꯑꯃꯗ ꯂꯥꯝꯁꯤꯜꯂꯒ ꯁꯥꯟꯅꯗꯅ ꯂꯩꯔꯦ ꯉꯁꯥꯏꯗꯒꯤ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯏꯆꯦ ꯑꯩꯁꯨ ꯏꯆꯦ ꯍꯣꯏꯅ ꯁꯥꯟꯅꯔꯤ ꯋꯥꯔꯤꯗꯣ ꯇꯥꯁꯜꯂꯒ ꯄꯨꯛꯅꯤꯡ ꯂꯧꯁꯤꯡ ꯑꯣꯏꯍꯧꯗꯣꯏꯅꯦ ꯈꯪꯖꯤꯟꯕ ꯍꯥꯏꯁꯦ ꯂꯣꯏꯅ ꯀꯥꯟꯅꯩ ꯑꯗꯨꯅ ꯏꯆꯦ ꯍꯣꯏ ꯃꯌꯥꯝꯅ ꯍꯥꯏꯅꯔꯤ ꯋꯥꯔꯤꯁꯦ ꯌꯥꯝꯅ ꯆꯨꯝꯃꯤ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯑꯉꯥꯡꯁꯤꯡꯁꯦ ꯀꯩꯅꯣꯝ ꯂꯣꯏ ꯇꯧꯔꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗꯁꯨ ꯏꯅꯝꯃꯁꯤꯡꯒꯤ ꯃꯆꯥꯁꯤꯡꯗꯣ ꯍꯥꯏꯅ ꯇꯥꯟꯅꯕ ꯑꯃꯠꯇ ꯌꯥꯗꯦ ꯄꯥꯈꯣꯟꯕꯨ ꯍꯦꯛ ꯁꯤꯌꯨꯔꯕ ꯃꯣꯏꯗ ꯃꯆꯤꯟ ꯊꯤꯔꯛꯇꯣꯏꯅꯤ ꯑꯗꯨꯅ ꯂꯨꯔꯦ ꯃꯣꯏ ꯂꯣꯏꯅꯕꯁꯦ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅ ꯍꯩꯅ ꯁꯤꯡꯅ ꯂꯣꯏꯅꯗ꯭ꯔꯗꯤ ꯑꯉꯥꯡꯁꯨ ꯃꯥꯡꯗꯣꯏꯅꯤ ꯃꯤ ꯑꯌꯥꯝꯕꯅ ꯎꯔꯤꯁꯦ ꯑꯉꯥꯡ ꯑꯃꯅ ꯁꯣꯏꯔꯛꯄꯗ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯗ ꯈꯛꯇ ꯇꯥꯏꯅꯩ ꯃꯆꯥꯕꯨ ꯃꯃꯥꯁꯤꯡꯅ ꯀꯨꯞꯅ ꯌꯦꯡꯁꯤꯟꯗꯕꯩ ꯑꯉꯥꯡ マꯡꯕꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯅꯨꯄꯥꯅꯗꯤ ꯃꯆꯥꯁꯤꯡ ꯌꯦꯡꯁꯤꯟꯕꯩ ꯅꯣꯡꯃꯇ ꯃꯇꯝ ꯀꯥꯏꯊꯣꯛꯇꯦ ꯍꯦꯛ ꯍꯥꯏꯖꯤꯜꯂꯨꯔꯒꯅ ꯃꯣꯏꯗꯤ ꯁꯦꯜ ꯇꯥꯜꯂꯤꯕꯅꯤ ꯑꯗꯨꯅ ꯃꯇꯝ ꯂꯩꯇꯦ ꯍꯥꯏꯔꯛꯀꯅꯤ ꯅꯨꯄꯤꯅ ꯃꯇꯝ ꯄꯨꯝꯕꯗ ꯏꯃꯨꯡꯒꯤ ꯊꯕꯛ ꯄꯨꯝꯕ ꯇꯧꯔꯤꯕ ꯑꯗꯨꯒ ꯌꯨꯝꯗ ꯂꯩꯅ ꯁꯦꯜ ꯇꯥꯜꯂꯒ ꯆꯥꯛꯈꯨꯝꯒꯤ ꯃꯀꯨꯞ ꯃꯇꯥ ꯌꯦꯡꯁꯤꯟꯕꯗꯤ ꯅꯨꯄꯥꯅ ꯀꯩꯁꯨ ꯊꯣꯏꯅ ꯎꯁꯤꯟꯗꯦ ꯃꯁꯤ ꯍꯧꯖꯤꯛ ꯈꯛꯇꯒꯤ ꯆꯠꯅꯕꯤꯗꯤ ꯅꯠꯇꯦ ꯍꯥꯟꯅꯗꯒꯤ ꯍꯧꯔꯒ ꯑꯗꯨꯝ ꯆꯠꯅꯗꯨꯅ ꯂꯥꯛꯂꯕꯅꯤ ꯑꯩꯈꯣꯏꯅ ꯐꯅ ꯁꯦꯝꯗꯣꯛꯅꯕ ꯍꯣꯠꯅꯔꯁꯨ ꯁꯦꯝꯗꯣꯛꯄ ꯉꯝꯗ꯭ꯔꯕꯅꯤ ꯅꯨꯄꯥ ꯃꯈꯣꯏꯒꯤ ꯋꯥꯈꯜꯗ ꯑꯉꯥꯡ ꯁꯦꯟꯅꯕꯁꯦ ꯅꯨꯄꯤ ꯈꯛꯇꯒꯤ ꯃꯊꯧꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯅꯨꯄꯥ ꯃꯈꯣꯏꯅ ꯐꯅ ꯑꯆꯤꯟꯕ ꯂꯩꯗꯨꯅꯁꯨ ꯃꯆꯥꯕꯨ ꯃꯤꯀꯨꯞ ꯑꯃꯠꯇ ꯑꯣꯏꯔꯁꯨ ꯌꯦꯡꯁꯤꯟꯕꯤꯒꯦ ꯍꯥꯏꯕꯗꯤ ꯈꯟꯗꯦ
soiraklagana nupida loina hekta tainai. Nupi aikoinadi angang ama soirakpada nupa makhoida tainabagi mahutta isa ithanda tainai. Aina isase senaba yengsinba watbagi asum tawrini haina khandokpani. Chumi chumi inauna haiba yam chumi. Masidi nupi khudingna khanba wakhanni. Aisu isa ithanda penjadribani aina soibadagi isase soiribani haina khalli. Nupa makhoidi matam pumbada thabak jinba saduna le. Moina sumasa senabada matam khara thadaradi karigi angang manglibase mangani. Mama mapana ningthina senarakpa majanabu karamna phattaba oigani. Senababu watlaba adum thob ama tawrakpani. Phana pharamba angang oisanu. Senbu senadraba nongma natraga nongmadine adum mangadawni angangdo. Angang loina phatte haibadi yaroi afaba kharasu adum leiko. Adubu makhoidudi thibada khara wana thokalli. Masana adum haubadagi pharakpa angangna loiba phawba phaba haise masing thiba yai. Isani haidana phattaba isado adum kankhallaga thamjilaga kona karino oiraktuise. Phattabada kankhallaga thamlabanina adumak phattaba oirakpa tabani. Afaba masada kankhatnaba ahal pakna leite. Ahanna wakhal taba waladi masa masusu wakhal taba khara wana thoi. Yarese aikhoigi warise nongma mu pulaga sanarasi. Inausi waramlani pothahalase aikhoisu hannaba tawrasi. Hoi leisabisa lao hannaba tawrasi. Wari nungairingaidane ahing chabuk yokhiba soiroi ngasi. Hayeng su nganta hawgatnadoini na halasi. Leisabi mayamdusu hoi haiduna hawgatnarakle. Mau mayamdusu mathang hawgatnari. Inaw hayeng amuk thengnarasi. Ngasigidi aikhoisu hannaba tawrage. Nangsu waramlani nunghaina tumtho. Hoi je hayeng nganta lakpiyo. Lakani yumgi thabak loisilamaga soidana lakni. Inama aikhoisu halage hayeng ayung nganta amuk lage. Hoi noisu waramani ngasaidigi thabak tawbada. Noma kainoma hek chaminaba haibaduni. Chadoini inamana yumsida hek lakpaga mayam pulaga ahawba mayam ama sathadoini. Sanari su noklaga chadoini aini hek lakpaga leisabi singsu ise hoi ine hoi mayamga pulaga hekta sathadoini. Phare inaw nangsu lehawro aikhoi amuk chalage nangsu hayeng anda hawatki hainido aduna tumthouro. Hoi je tumuradawni. Tomthindubu karai lekhrajano ngasaidagi masak masaga amata udini madubo. Inama ta tomthindi chak chaba changkhibane. Oh phare inaw nang tomthinda aikhoi hankhre haina khara tammo. Hayeng ayuki thabaksu aikhoi laklaga punna khanaraga tum silasi. Nupa ani se kaisu khangdabani sumbai matangdi. Hoi je tilamba mayamdusu loina hankhre. Sanare kada sairiba mayamdu tapna loisilaga mafam chana thammi. Aduga chakhumda manaw leikhi haibaduda amuk changlei. Tomthindi maningda kon mayam ama puthoklaga phengduna leirami. Haima tomthen nangdi thenga kansida nathanda kon mayam se phengaga leiramaba. Itaimada hairakpa yadro nangbo. Se kadaino itaimada pirose itaima phembiraki. Itaima yarnida ai adum phengage. Itaima waramani pothanaba tobiro. Hayeng kona itaimana adum phengoba. Ngasigidi ai adum phengage yambasu nate. Yade itaima leisidi itaima na phengni. Nangsu ngasaidagi koisen chenbada waramlani. Aingonde nangnabu hena waramni. Nakhutna sado chamthoklaga tumjawro. Itaima adum loisilagi. Nahan khe oirasu ngasidina itaima na adum tawragi. Thengsu thengi. Ayuksu thabak mayam amuk tawbai koisen chendoi oiramni nangdi. Itaima di ngasaidagi thabaksu amata yawde. Aduna simadi itaima na loisilagi. Changosang inawaramaniba. Tomthindi matai magi wasida mapungning khangnung nungsirami. Mama nauna kaina khiba oibanina ngasi matai mana mamagi saklol lawduna mabu waramlani changjaro tumtaruro kaina haibasida mapi taraklami. Tomthinna tawriba mawongduda sanaraisu khangladuna tomthinbu themjinbirami. Haima nupidawna amuka paba nangba changosang itaimana haiba iluse. Itaima asukkuina imungse aina purakpane. Ngasi itaimana lakpadagi itaimana amuk imungi thabak tawge haibase nadawdi pukning yam nungsi. Nadawbu itaimana hek pokpana sagum khanbiyu ko itaima. Inawbu itaimana luna tawgani. Mataima haibasidi mama sakpini hainaribane.
Inaw ina mama amagi saklonda kupna senagani. Matam kuina imagi ahangba leiraklaba imungse. Ngasi haiba namisiday itay mana nangi ima saklabane. Kapkano, inaw na kapapagsadise. Itay mana yumsida hek lakbaga, inaw gi awat papumba natay mana men katoyne. Jango sang tamzauro, itay masukon sa amta pingakige. Itay ma ay ngaybige, puna sang lasing. Natraga na ay adong pingakige. Itay mana konsing sa chamba huro. Hoy hoy, adamay tawrasi. Satloy silaga chang naba. Ani da na kon peng ba chang ba tawri ngay da poy su thogle. Noy ani di kon amu peng da na lay ba. Atomba, loy silo ne. Hay engkok peng la su ya ba sibo. Thengin ne noy ba, tumne himda ba tawrasi ne. Loy tawre. Atomba matan da peng ba ga chang ba ga tawra di guirani. Aduna isu yaw silaga satloy silaga tumura dawni. Taw. Hayeng sung anta haudoini. Theng likhei tumlaga mutum sit phadi kaina di hainerakan ko. Ay di mikap ama butum luraban. Taso, kon amang ba ahing namsin basa nungai ti tawni. Theng asu theng na hauzi atum loxilamage tawani. Fare, noy na thawko fatni habda tawro. Ay di kaisu hayro. Ngay haki matung thabak solution ba loiraduna magi kada pothaba changnakre. Mathangi numitni laikai gi ahal ani ahumna nupi chen bagi pau haidok chatkre. Mauna ha ani ahumna sanari thinbada changadaba pochai phirol pumba laiba chatnaba sem sarami. Idema se sina sinbiro. Idema hoina fani khanba changdaba yadaba pude yadaba posingdo loina khara sunaba laibiro. Aina pirisina konbu kona dawribra khangdreni. Konani sina adam silagi sen bulem do mali ni nangna piraklise. Idema lembaduna phai amuk anirak thoktanaba. Itay mo iso chaning ba kayo malera sabiyo. Itay mo hoy mayam laybay tabag si komi bane. Nupi masu yawda layba yumni na kari sangni kari tawnay hayso kangjade na nawdi. Aduna mayam na sitaw sundok si habado. Adu adum yara daw na idi. Hoy ni ay koy na silang tawda na kanana tawdoy no. Yumlon kayo na bahay sidi mateng pang naraga nung sisana na hingmi na daw na tro. Pare nang sukay daw doy na tawzaro. Ahal sing hanaglaga chat kaya tawnay koy so. Aduna ahal kaido halapang hak ngai kige. Hoy dem, karina chawi aba ma semalake. Yari semalurano. Yorak pagastada na thakta na tawrabani. Amuka zasila di siba tare. Somdana sanare gi yumdani ahal masendo yanare. Tada horendi karangan hek isado thinbiro. Tada hoina pambagi matungina luhong basu tujinaba tawge khoina su. Ay khoi su isana pina chiluraga kuina mapamda leibase khoi gi sagai gi oina su sanadi. Aduna mathang thada hongnaba tawsi. Kuthi yengthawloga kari karamba numina phariba haibadusu yengthosi. Afaba numit amada adum hongbirasi. Mapa ibungona su yabirabanina yam nungaijare. Aikhoi su angang dung anna thinjarake. Adudi aikhoi su mu hannaba tawjarage. Bhakti amata jai. Aikhoi su hanjarage. Wari su nungaire. Angang khai su haraujrani wasi tabada. Ahal sing dusu mihaki matong poirigi yumda yaurakle. Makoy halakpa ngayramba mayam dusu moy hek halakpaga wari tadawgi loina hupchilami. Ipal, nupi mayum na karibo hayraklagi. Sawbi khutbi kay katahobro. Inthokpi ka tawrakladi inawse onthok mathoy nungayroida. Inthoklaga na ikoy mayam chang nakahaw taruga hek luhongbi bahayduni. Moy gi karibo watoyno khunlay kay asuk yamna sawribo. Amana khara puthok tawraga chaw na hek hongdoklaga loire. Ay na haisibo mayam kari kaige. Yaye. Hai Leishna, tumilayo. Wari phasana khanglaga wa ngaw ko. Nangi haunabi mina wa haijing ay nangi thopo wakal pang sasagalaga na tanta warip lawida tawno. Kana na mausin thori hairage. Nang may bi man napa may sasadi dako nang siya. Ay di kana khangni ipal hoy na lakpaga wa ka ngangdaba duda intholak pamaloy ni. Mani nang di. Ipal, may wasi toksi. Kari bo hainarak lagi. Wa haibu hore nga ta thinbiro o haire. Luhong baso ay khoy na khara thujinsi haibada. Haraw na yabire. Mogi sagay gi oina sunupi na siyan kraga kuina thamna di hai. Mathang thada hong na bataw siya na hairakle. Aduna na khoy kana gano horen kuthi kay kay yengbagi warido ningthi na sanaraklo. Isa singi nungayro daba thabak amata tawba yade ko. Ay khoy may saw na layri ngay. Mama mapawat pagi China phangan ba yaba natte. Luhong basay ay khoy mayam changdana silang tawraga hongdong ni.
ꯃꯌꯥꯝꯗꯨꯁꯨ ꯍꯣꯏ ꯍꯣꯏ ꯍꯥꯏꯅꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯒ ꯃꯧ ꯅꯍꯥ 3-4ꯅ ꯀꯩꯊꯦꯜ ꯆꯠꯈ꯭ꯔꯦ꯫ ꯂꯩꯁꯥꯕꯤꯁꯤꯡꯅ ꯆꯥꯛꯈꯨꯝ ꯆꯪꯗꯨꯅ ꯆꯥꯛ ꯃꯩ ꯊꯥꯒꯠꯇꯨꯅ ꯊꯣꯡ ꯊꯥꯛꯄ ꯍꯧꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯑꯌꯨꯛꯀꯤ ꯃꯇꯝꯁꯨ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯗꯨꯗ ꯃꯌꯥꯝꯗꯨ ꯅꯨꯄꯤ ꯊꯤꯟꯕ ꯆꯠꯅꯕ ꯍꯥꯏꯗꯅ ꯃꯔꯥꯡ ꯇꯧꯔꯝꯃꯤ꯫ ꯂꯣꯏꯅꯗ꯭ꯔꯤꯕꯣ ꯅꯣꯏꯕꯣ? ꯊꯦꯡꯈꯤꯅꯤꯅꯦ꯫ ꯃꯧꯗꯨꯕꯨ ꯆꯥꯛ ꯏꯁꯤꯡꯒ ꯆꯥꯈ꯭ꯔꯕꯣ? ꯏꯅꯦ ꯆꯥꯈ꯭ꯔꯦ ꯂꯣꯏꯁꯤꯟꯕꯁꯨ ꯂꯣꯏꯗꯧꯔꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯆꯠꯄ ꯌꯥꯔꯅꯤ꯫ ꯈꯔ ꯌꯥꯡꯁꯤꯜꯂꯨꯅꯦ ꯅꯣꯏꯕꯣ, ꯃꯤꯅ ꯋꯥ ꯃꯊꯛ ꯑꯃꯨꯛ ꯊꯥꯡꯈꯤꯅꯤꯌꯦ꯫ ꯉꯟꯅ ꯌꯧꯅꯕ ꯇꯧꯁꯤ, ꯑꯩꯈꯣꯏꯁꯨ ꯉꯟꯇꯥ ꯍꯜꯂꯛꯅꯕ꯫ ꯍꯣꯏ ꯏꯅꯦ꯫ ꯐꯔꯦ ꯂꯣꯏꯁꯤꯜꯂꯣ꯫ ꯃꯌꯥꯝꯁꯨ ꯑꯌꯥꯝꯕ ꯂꯣꯏꯅ ꯌꯧꯅꯔꯛꯂꯕꯅꯤ, ꯅꯣꯏ ꯈꯛꯇ ꯉꯥꯏꯔꯕꯅꯤꯀꯣ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯗꯨꯅ ꯄꯣꯏꯔꯩꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯀꯥꯏꯅ ꯕꯤꯗꯥꯏ ꯄꯤꯔꯝꯂꯒ ꯊꯣꯛꯂꯛꯂꯦ꯫ ꯇꯣꯝꯊꯤꯟꯁꯨ ꯃꯇꯩꯃ ꯊꯤꯜꯂꯝꯗꯥꯏꯗꯨꯗ ꯃꯇꯩꯃꯗ ꯋꯥ ꯈꯔ ꯍꯥꯏꯖꯔꯛꯏ꯫ ꯏꯇꯩꯃ, ꯑꯃꯨꯛ ꯊꯨꯅ ꯌꯨꯝꯁꯤꯗ ꯂꯥꯛꯇꯨꯅ ꯑꯩꯒꯤ ꯏꯃꯥ ꯁꯛꯄꯤ ꯑꯣꯏꯕꯤꯌꯨꯀꯣ꯫ ꯇꯣꯝꯊꯤꯟ, ꯏꯇꯩꯃ ꯆꯠꯂꯨꯈꯤꯒꯦ꯫ ꯏꯇꯩꯃꯅ ꯌꯨꯝꯁꯤꯗ ꯂꯥꯛꯇ꯭ꯔꯤ ꯐꯥꯎꯕꯗꯤ ꯌꯨꯝꯁꯦ ꯅꯪꯅ ꯆꯦꯛꯁꯤꯟꯅ ꯌꯦꯡꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯨꯀꯣ꯫ ꯏꯇꯩꯃ ꯂꯥꯛꯂꯒ ꯅꯪꯒꯤ ꯃꯍꯨꯠ ꯑꯃꯨꯛ ꯁꯤꯟꯗꯨꯅ ꯏꯇꯩꯃꯅ ꯌꯦꯡꯁꯤꯟꯗꯨꯅ ꯄꯨꯟꯅ ꯍꯔꯥꯎꯅ ꯂꯩꯃꯤꯟꯅꯁꯤ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯁꯅꯥꯔꯩꯁꯨ ꯊꯣꯛꯈ꯭ꯔꯦ꯫ ꯁꯣꯝꯗꯁꯨ ꯅꯨꯄꯤ ꯊꯤꯜꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯑꯃꯅꯤ ꯈꯛꯇ ꯍꯥꯏꯔꯝꯃꯤ꯫ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯃꯤꯁꯨ ꯂꯥꯛꯇꯨꯅ ꯃꯌꯥꯝꯗꯨ ꯍꯔꯥꯎꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯅꯔꯝꯃꯤ꯫ ꯏꯆꯦ ꯍꯦꯛꯇ ꯀꯧꯖꯒꯦ꯫ ꯅꯅꯥꯎ ꯋꯥ ꯑꯃꯠꯇ ꯍꯧꯗꯣꯛꯆꯒꯦ꯫ ꯏꯆꯥ ꯑꯅꯤꯒꯤꯅꯤ ꯍꯥꯏꯕꯗ ꯃꯃꯥ ꯃꯄꯥ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ꯫ ꯑꯗꯨꯅ ꯏꯆꯦ ꯍꯣꯏꯅ ꯏꯆꯥꯁꯤꯡꯕꯨ ꯁꯦꯠꯅ ꯈꯥꯏꯅꯍꯟꯕꯤꯅꯨꯀꯣ꯫ ꯃꯅꯥꯎ ꯅꯨꯄꯥꯗꯨꯗꯤ ꯃꯇꯩꯃ ꯂꯥꯛꯂꯦ ꯍꯥꯏꯗꯅ ꯑꯣꯟꯊꯣꯛꯅ ꯍꯔꯥꯎꯖꯔꯤꯕꯅꯤ꯫ ꯂꯨꯍꯣꯡꯕꯁꯨ ꯑꯊꯨꯕꯗ ꯍꯣꯡꯅꯕ ꯍꯥꯏꯔꯕꯅꯤꯅ ꯀꯨꯊꯤ ꯌꯦꯡꯕꯒꯤ ꯅꯨꯃꯤꯠꯇꯨꯁꯨ ꯉꯁꯤ ꯍꯦꯛꯇ ꯂꯦꯞꯊꯣꯛꯅꯔꯁꯤ꯫ ꯀꯔꯤ ꯅꯨꯃꯤꯠꯇ ꯆꯠꯂꯒ ꯌꯦꯡꯕꯅ ꯐꯅꯤ ꯍꯥꯏꯕꯗꯣ ꯏꯆꯦꯅ ꯍꯥꯏꯕꯤꯔꯣ꯫ ꯂꯥꯛꯂꯤꯕ ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠꯁꯤꯗ ꯑꯣꯏꯅ ꯌꯦꯡꯂꯨꯔꯁꯤ꯫ ꯏꯆꯥꯅ ꯄꯥꯝꯅ ꯆꯠꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯅꯁꯨ ꯏꯆꯥꯒꯤ ꯑꯄꯥꯝꯕꯗ ꯀꯩꯗꯧꯅꯨꯡꯗ ꯌꯦꯠꯂꯣꯏ꯫ ꯏꯆꯥꯁꯤꯡꯕꯨ ꯌꯦꯡꯁꯤꯟꯕ ꯍꯥꯏꯕꯁꯦ ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯏꯊꯧꯅꯤ꯫ ꯃꯌꯥꯝꯅ ꯆꯤꯡꯅꯔꯤꯕꯗꯣ ꯀꯩꯁꯨ ꯆꯤꯡꯅꯕꯤꯒꯅꯨ꯫ ꯑꯩꯈꯣꯏꯅ ꯏꯆꯥꯁꯤꯡꯒꯤ ꯃꯐꯝꯗ ꯀꯩꯁꯨ ꯐꯠꯇꯕ ꯊꯧꯗꯣꯛ ꯊꯣꯛꯍꯟꯖꯔꯣꯏ꯫ ꯑꯗꯨꯃꯛꯅꯦ ꯑꯩꯈꯣꯏꯅ ꯄꯥꯝꯖꯕꯁꯨ꯫ ꯑꯩꯈꯣꯏ ꯃꯌꯥꯝ ꯍꯧ ꯇꯧꯔꯒ ꯑꯉꯥꯡ ꯑꯅꯤꯒꯤ ꯂꯨꯍꯣꯡꯕꯁꯦ ꯇꯦꯛꯇ ꯀꯥꯏꯗꯅ ꯄꯥꯡꯊꯣꯛꯅꯕ ꯇꯧꯁꯤ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯒ ꯍꯟꯅꯔꯛꯂꯦ꯫ ꯅꯣꯡꯃ ꯍꯧꯈꯤ, ꯅꯤꯅꯤ ꯍꯧꯈꯤ ꯇꯧꯗꯨꯅ ꯄꯣꯏꯔꯩ ꯑꯃꯗꯤ ꯁꯅꯥꯔꯩꯁꯨ ꯂꯨꯍꯣꯡꯗꯨꯅ ꯌꯨꯝꯗꯨꯗ ꯄꯨꯟꯅ ꯂꯩꯔꯛꯄ ꯊꯥ ꯑꯃ ꯐꯥꯔꯦ꯫ ꯁꯅꯥꯔꯩ ꯃꯅꯥꯎꯅꯨꯄꯥ ꯇꯣꯝꯊꯤꯟꯕꯨ ꯃꯆꯥꯗ ꯃꯆꯥꯗꯧꯅ ꯂꯨꯅ ꯆꯥꯅ ꯇꯧꯖꯩ꯫ ꯇꯣꯝꯊꯤꯟꯅꯁꯨ ꯃꯇꯩꯃꯅ ꯍꯥꯏꯕ ꯋꯥꯗ ꯀꯩꯗꯧꯅꯨꯡꯗ ꯍꯤꯛꯇꯣꯛꯂꯝꯗꯦ꯫ ꯉꯁꯤꯗꯤ ꯇꯣꯝꯊꯤꯟꯅ ꯉꯥ ꯆꯥꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯃꯇꯩꯃꯅ ꯀꯩꯊꯦꯜꯗꯒꯤ ꯉꯥ ꯑꯆꯧꯕ ꯑꯃ ꯂꯩꯔꯒ ꯊꯨꯡꯂꯝꯃꯤ꯫ ꯍꯥꯎꯈ꯭ꯔꯦ ꯉꯁꯤꯒꯤ ꯏꯟꯁꯥꯡꯁꯦ ꯈꯨꯕꯤ ꯐꯥꯎꯕ ꯆꯤꯛꯂꯦ ꯍꯥꯎꯃꯟꯗꯅ꯫ ꯑꯗꯨꯕꯨꯗꯤ ꯏꯇꯩꯃꯅ ꯊꯣꯡꯕꯩꯅꯦ꯫ ꯏꯇꯩꯃꯅꯕꯨ ꯊꯣꯡꯉꯗꯤ ꯄꯪꯍꯥꯎꯗ ꯍꯥꯎꯏ꯫ ꯍꯥꯎꯅꯤ ꯅꯪꯗꯤ꯫ ꯅꯪ ꯑꯃ ꯅꯇꯩꯃ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯑꯩꯒꯁꯦ ꯂꯣꯏꯅ ꯃꯤꯔꯥꯏꯈ꯭ꯔꯦ꯫ ꯍꯥꯟꯅꯗꯤ ꯌꯣꯡꯅ ꯌꯨꯕꯤ ꯀꯣꯟꯕꯁꯤ ꯃꯉꯥꯏꯔꯦ ꯑꯩꯉꯣꯟꯗ ꯅꯪꯅ ꯅꯞꯄꯤꯁꯤ꯫ ꯑꯗꯨꯕꯨꯗꯤ ꯈꯔ ꯈꯦꯠꯅ ꯇꯥꯕꯅꯦ꯫ ꯏꯇꯩꯃꯒ ꯇꯥꯆꯧꯒ ꯀꯔꯤꯗ ꯆꯥꯡꯗꯝꯅꯕ ꯌꯥꯗꯧꯔꯤꯒꯦ? ꯏꯇꯩꯃꯗꯤ ꯑꯩꯅ ꯄꯥꯝꯕ ꯈꯨꯗꯤꯡ ꯂꯣꯏꯅ ꯈꯪꯉꯤ꯫ ꯑꯩꯕꯨꯁꯨ ꯃꯆꯥꯗꯧꯅ ꯂꯨꯅ ꯆꯥꯅ ꯇꯧꯏ꯫ ꯑꯣ, ꯅꯪꯅ ꯍꯥꯏꯁꯤꯅꯗꯤ ꯑꯩꯗꯤ ꯅꯪꯁꯤ ꯂꯨꯅ ꯇꯧꯗꯦ ꯁꯤ ꯅꯠꯇ꯭ꯔꯣ? ꯑꯑꯣꯟ ꯆꯥꯕ ꯑꯣꯏꯅ ꯇꯧꯔꯗꯅ ꯍꯥꯟꯅ ꯇꯥꯆꯧ ꯍꯥꯏꯗꯅ ꯇꯧꯔꯝꯃꯤ, ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯅꯪ ꯑꯩꯉꯣꯟꯗꯒꯤ ꯅꯇꯩꯃꯅ ꯍꯦꯟꯅ ꯂꯨꯔꯕꯅꯤꯅꯦ ꯂꯨꯏ꯫ ꯇꯥꯆꯧꯗꯒꯤ ꯏꯇꯩꯃꯅ ꯍꯦꯟꯅ ꯅꯨꯡꯁꯤ ꯑꯩꯗꯤ꯫ ꯐꯩ, ꯑꯗꯨꯕꯨꯗꯤ ꯌꯦꯡꯅꯕ ꯇꯥꯔꯦꯗꯅ꯫ ꯀꯩꯅꯣꯝ ꯆꯥꯅꯤꯡ ꯊꯛꯅꯤꯡꯕꯒ ꯇꯥꯆꯧ ꯁꯦꯜ ꯄꯤꯌꯨ, ꯁꯤ ꯂꯩꯒꯦ ꯁꯤ ꯆꯥꯒꯦ ꯍꯦꯛ ꯍꯥꯏꯔꯛꯄꯗ ꯅꯪ ꯅꯨꯡꯉꯥꯏꯅꯦꯕ꯫ ꯇꯥꯆꯧꯗ ꯍꯥꯏꯗ꯭ꯔꯒ ꯂꯣꯏꯔꯦ꯫ ꯇꯥꯆꯧꯅ ꯄꯤꯗ꯭ꯔꯁꯨ ꯏꯇꯩꯃꯗ ꯍꯥꯏꯗꯤ ꯑꯗꯨꯝ ꯄꯤꯗꯧ ꯂꯩꯔꯦ꯫ ꯇꯥꯆꯧꯗꯧꯅ ꯏꯇꯩꯃꯗꯤ ꯃꯕꯨꯛ ꯐꯠꯇꯕ ꯃꯤ ꯅꯠꯇꯦ꯫ ꯃꯁꯤ ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯦ꯫ ꯌꯥꯔꯦꯕ, ꯑꯉꯥꯡꯁꯤꯒ ꯍꯦꯛ ꯃꯥꯟꯅꯩ꯫ ꯑꯉꯥꯡꯁꯤꯅ ꯂꯛꯅꯕꯁꯤꯕꯨ ꯊꯑꯣꯏꯅ ꯁꯥꯎꯕ ꯉꯝꯃꯤꯅꯦ꯫ ꯑꯗꯨꯅꯦ ꯏꯇꯩꯃ, ꯑꯩꯈꯣꯏ ꯇꯥꯆꯧꯁꯦ ꯅꯣꯡꯃꯒꯤ ꯁꯨꯝ ꯄꯪꯕ ꯍꯦꯟꯖꯤꯜꯂꯦ꯫ ꯑꯩꯅ ꯉꯁꯥꯏꯗꯤ ꯐꯥꯒꯤ ꯇꯧꯔꯤꯁꯦ ꯀꯩꯁꯨꯝ ꯈꯪꯗ ꯃꯥꯜꯂꯦ꯫ ꯅꯣꯏ ꯑꯅꯤ ꯃꯤꯆꯪ ꯑꯣꯏꯔꯒ ꯑꯩꯕꯨꯅ ꯇꯣꯉꯥꯟ ꯇꯥꯍꯜꯂꯤꯕ ꯍꯥꯏꯗꯨꯅꯤꯅꯦ꯫ ꯑꯣꯏꯌꯨ ꯀꯩꯁꯨꯝ ꯀꯥꯏꯗꯦ꯫ ꯈꯔ ꯂꯩꯔꯒ ꯑꯉꯥꯡ ꯌꯥꯎꯔꯀꯥꯟꯗ ꯅꯇꯩꯃꯅ ꯅꯪ ꯅꯨꯡꯁꯤꯕꯤꯗꯧꯁꯨ ꯅꯠꯇꯦ, ꯃꯆꯥꯅ ꯍꯦꯟꯅ ꯂꯨꯅ ꯇꯧꯈ꯭ꯔꯗꯧꯅꯤ꯫ ꯅꯪ ꯑꯗꯨꯀꯥꯟꯗ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯄ ꯌꯥꯔꯣꯏꯀꯣ ꯅꯪ꯫ ꯑꯉꯥꯡ ꯌꯥꯎꯔꯁꯨ ꯏꯅꯥꯎꯕ ꯀꯩꯒꯤ ꯑꯩꯅ ꯃꯤꯔꯥꯏꯗꯣꯏꯅꯣ? ꯏꯆꯥ ꯑꯍꯟꯅꯤ ꯍꯥꯏꯅ ꯂꯣꯏꯅꯔꯒ ꯂꯣꯏꯔꯦ꯫ ꯑꯗꯨꯅꯦ, ꯑꯩꯁꯤ ꯍꯥꯟꯅꯗꯤ ꯇꯥꯆꯧꯒꯤ ꯃꯅꯥꯎ ꯑꯣꯏꯔꯝꯃꯁꯨ ꯍꯧꯖꯤꯛꯇꯤ ꯑꯩꯁꯦ ꯏꯇꯩꯃꯒꯤ ꯃꯆꯥ ꯑꯣꯏꯔꯕꯅꯦ꯫ ꯑꯗꯨꯅ ꯇꯥꯆꯧ ꯅꯪ ꯑꯩꯉꯣꯟꯗ ꯌꯥꯝ ꯍꯦꯟꯖꯤꯜꯂꯛꯀꯅꯨꯀꯣ꯫ ꯏꯇꯩꯃꯗ ꯄꯥꯎ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯇꯝꯁꯤꯜꯂꯒ ꯅꯀꯣꯛ ꯁꯥꯟꯖꯅꯤ꯫ ꯑꯩꯗꯤ ꯇꯥꯆꯧꯅ ꯈꯟꯅꯕ ꯍꯦꯛ ꯍꯧꯔꯛꯄꯒ ꯏꯇꯩꯃꯗ ꯑꯩ ꯐꯨꯔꯦꯅ ꯀꯣꯏꯂꯥꯎ ꯂꯥꯎꯗꯣꯏꯅꯤ꯫ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯅ ꯃꯔꯩ ꯌꯦꯠꯅꯕꯗꯨ ꯎꯔꯒ ꯁꯅꯥꯔꯩꯁꯨ ꯅꯣꯛꯆꯔꯝꯃꯤ꯫ ꯊꯥ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯁꯅꯥꯔꯩ ꯃꯃꯥ ꯑꯣꯏꯒꯗꯧꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯏꯃꯨꯡꯒꯤ ꯊꯕꯛ ꯄꯨꯝꯕ ꯇꯣꯝꯊꯤꯟꯅ ꯂꯣꯏꯅ ꯇꯧꯔꯝꯃꯤ꯫ ꯃꯇꯩꯃꯕꯨꯗꯤ ꯄꯣꯊꯥꯗꯨꯅ ꯂꯩꯍꯜꯂꯝꯃꯤ꯫ ꯑꯇꯣꯝꯕ, ꯅꯪꯕꯨ ꯋꯥꯔꯅꯤ ꯍꯥꯏꯕꯅꯤ꯫
ꯏꯇꯩꯃꯁꯨ ꯈꯔ ꯌꯥꯎꯒꯦꯅꯦ ꯅꯪꯕꯣ ꯁꯨꯝ ꯐꯝꯖꯤꯜꯂꯒ ꯍꯤꯞꯆꯤꯜꯂꯒ ꯂꯩꯕꯗꯣ ꯏꯁꯥꯁꯤ ꯋꯥꯏꯅꯤ ꯑꯔꯨꯝꯕ ꯀꯩꯀꯥꯗꯨꯅ ꯅꯪꯅ ꯄꯨꯖꯔꯁꯨ ꯑꯇꯩ ꯑꯩꯅ ꯇꯧꯕ ꯌꯥꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯁꯤꯗꯤ ꯃꯁꯤꯗꯤ ꯑꯩ ꯑꯗꯨꯝ ꯇꯧꯈꯤꯃꯤ ꯅꯪꯕꯣ ꯏꯇꯩꯃ ꯑꯗꯨꯝ ꯄꯣꯊꯥꯔꯒ ꯂꯩꯌꯣ ꯅꯅꯥꯎꯅ ꯐꯅꯕ ꯑꯗꯨꯝ ꯇꯧꯖꯒꯦ ꯇꯥꯆꯧꯁꯨ ꯊꯕꯛ ꯆꯠꯄꯅꯤꯅ ꯏꯃꯨꯡꯒꯤ ꯊꯕꯛꯁꯦ ꯑꯩꯅ ꯇꯧꯗ꯭ꯔꯗꯤ ꯀꯅꯥꯅ ꯇꯧꯅꯤ ꯏꯇꯩꯃꯅ ꯇꯧꯕ ꯌꯥꯕ ꯅꯠꯇꯦ ꯍꯌꯦꯡ ꯀꯣꯟꯅ ꯏꯇꯩꯃꯅ ꯑꯃꯨꯛ ꯂꯣꯏꯅ ꯇꯧꯖꯧ ꯍꯧꯖꯤꯛꯀꯤꯗꯤ ꯑꯩ ꯑꯗꯨꯝ ꯇꯧꯒꯦ ꯏꯇꯩꯃ ꯀꯩ ꯏꯟꯁꯥꯡ ꯆꯥꯁꯤꯒꯦ ꯍꯣꯔꯦꯟꯗꯤ ꯏꯇꯩꯃꯗꯤ ꯆꯒꯦꯝ ꯄꯣꯡꯕ ꯑꯗꯨꯝ ꯆꯥꯅꯤꯡꯉꯤꯅꯦ ꯅꯪꯕꯨ ꯍꯩꯕ꯭ꯔꯣ ꯍꯩꯇ꯭ꯔꯒꯕꯨꯗꯤ ꯀꯣꯟꯅ ꯆꯥꯔꯁꯦ ꯍꯩ ꯏꯇꯩꯃꯅ ꯆꯥꯅꯤꯡꯕꯗꯨꯗ ꯍꯥꯏꯌꯣ ꯂꯣꯏ ꯊꯣꯡꯊꯒꯦ ꯑꯩꯅ ꯊꯣꯡꯕ ꯆꯥꯛ ꯏꯟꯁꯥꯡꯒꯤ ꯃꯍꯥꯎ ꯑꯃꯨꯛ ꯌꯦꯡꯉꯣꯕ ꯌꯦꯡꯊꯣꯛꯂꯒ ꯂꯣꯏꯔꯦꯗꯅ ꯏꯅꯥꯎꯅ ꯊꯣꯡꯕ ꯑꯃꯨꯛ ꯆꯥꯊꯔꯒꯦ ꯉꯁꯤꯗꯤ ꯃꯇꯩ ꯃꯕꯨ ꯅꯨꯄꯤ ꯌꯥꯎꯗ꯭ꯔꯕꯁꯨ ꯇꯣꯝꯊꯤꯟꯅ ꯅꯨꯄꯤ ꯅꯨꯄꯥ ꯑꯅꯤꯒꯤ ꯁꯛꯂꯣꯟ ꯄꯨꯟꯅ ꯂꯧꯗꯨꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯄꯨꯝꯕ ꯃꯊꯟꯇꯅ ꯂꯣꯏꯅ ꯂꯣꯏꯁꯤꯜꯂꯤ ꯃꯌꯥꯝꯕꯁꯨ ꯍꯤꯡꯅꯕꯒꯤ ꯂꯝꯕꯤꯗ ꯁꯦꯜ ꯇꯥꯟꯕ ꯑꯣꯏꯕꯅꯤ나 ꯃꯥꯅ ꯐꯅ ꯋꯥꯔꯁꯨ ꯃꯇꯩꯃꯕꯨꯗꯤ ꯊꯕꯛ ꯃꯅꯥ ꯑꯃꯠꯇ ꯌꯥꯎꯍꯟꯗ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤ ꯏꯇꯩꯃꯒꯤ ꯐꯤ ꯑꯃꯣꯠꯄ ꯂꯩꯔꯗꯤ ꯈꯟꯗꯣꯔꯛꯑꯣ ꯑꯩ ꯐꯤ ꯁꯨꯗꯣꯏꯅꯦ ꯑꯗ ꯄꯨꯟꯅ ꯍꯦꯛꯇ ꯌꯥꯎꯔꯒꯦ ꯌꯥꯅꯤ ꯏꯇꯩꯃ ꯑꯗꯨꯝ ꯁꯨꯖꯒꯦ ꯐꯅꯦꯛ ꯉꯥꯛꯇꯅꯦ ꯅꯪꯅ ꯁꯨꯕ ꯅꯨꯡꯉꯥꯏꯔꯣꯏ ꯍꯦꯔ ꯀꯩꯒꯤ ꯅꯨꯡꯉꯥꯏꯇꯕꯅꯣ ꯏꯇꯩꯃꯒꯤ ꯐꯅꯦꯛ ꯁꯨꯕꯕꯨ ꯀꯩꯗꯧꯏ ꯍꯥꯏꯒꯦ ꯏꯃꯥꯒꯤ ꯐꯅꯦꯛ ꯁꯨꯕꯒ ꯆꯞ ꯃꯥꯟꯅꯩ ꯅꯨꯄꯥꯅ ꯐꯅꯦꯛ ꯁꯣꯛꯄ ꯌꯥꯗꯦ ꯑꯗꯨ ꯑꯗꯥ ꯍꯥꯏꯗꯣ ꯀꯩꯁꯨꯝ ꯈꯜꯂꯨꯅꯨ ꯏꯇꯩꯃꯗꯤ ꯑꯩꯒꯤ ꯏꯃꯥꯅꯦ ꯏꯃꯥꯒꯤ ꯐꯅꯦꯛ ꯄꯥꯏꯕꯕꯨ ꯀꯔꯤ ꯄꯥꯞ ꯆꯦꯟꯗꯧꯔꯤꯒꯦ ꯃꯅꯥꯎ ꯅꯨꯄꯥꯒꯤ ꯋꯥꯁꯤꯗ ꯁꯅꯥꯔꯩ ꯄꯨꯡꯄꯦꯟ ꯄꯦꯟꯖꯔꯝꯃꯤ ꯑꯁꯨꯝꯅ ꯏꯀꯨꯏ ꯀꯨꯏꯗꯅ ꯁꯅꯥꯔꯩ ꯑꯃꯗꯤ ꯄꯣꯏꯔꯩꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃ ꯐꯪꯖꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯆꯥ ꯑꯣꯏꯖꯔꯁꯨ ꯇꯣꯝꯊꯤꯟꯅ ꯍꯦꯟꯅ ꯍꯔꯥꯎꯖꯔꯝꯃꯤ ꯃꯆꯥꯅꯨꯄꯥꯅ ꯆꯍꯤ 3 ꯐꯥꯔꯛꯄ ꯑꯗꯨꯋꯥꯏꯗ ꯃꯇꯩꯃꯅ ꯁꯤꯟꯗꯨꯅ ꯇꯣꯝꯊꯤꯟꯕꯨ ꯅꯨꯄꯤ ꯑꯃ ꯍꯥꯏꯅ ꯁꯤꯡꯅ ꯇꯧꯗꯨꯅ ꯂꯨꯍꯣꯡꯕꯤꯔꯝꯃꯤ ꯏꯃꯨꯡꯗꯣ ꯍꯧꯖꯤꯛꯇꯤ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯇ꯭ꯔꯤ ꯁꯅꯥꯔꯩꯒ ꯊꯣꯏꯅꯨꯒꯅ ꯀꯨꯞꯅ ꯌꯦꯡꯁꯤꯜꯂꯝꯃꯤ ꯑꯗꯨꯒ ꯅꯨꯄꯥ ꯑꯅꯤꯗꯨꯅ ꯁꯦꯜ ꯇꯥꯟꯕ ꯆꯠꯂꯝꯃꯤ ꯑꯁꯨꯝꯅ ꯏꯪꯅ ꯆꯤꯛꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯄꯥꯟꯈꯤꯔꯝꯃꯤ